Hi ma'am, good morning. Ngasi Sunday nina paru se fajana takai birage. Nahani dum inge iskon jalam da mama ga ising dam haida banura chaka pajan nan bi da bani ba. Ngasi di mathak ta pukala fajana henan birage. Tejang nuksa je da Lele. Không phải ra đâu. Ấy ina thokwa. Lele. Baru itu sok loh ya. Dah manung dah bathroom dah. Ikai cái đấy không ai luôn đấy cơ. Hồi pa là hangam hek tuông mà nói gì mà ô cái giá đuổi mền. Ô cái anh này sẽ tụm thầm đi bên đây đã. Thì điều quên lúa cái thùng mà anh ạ. Mà nam mà xin gì em chán ninh đập. Ngã thuộc một cái số hào này mà cái New Year twdri đó nè hangam đó tham mô đó cái oksa này hay được bạn khai này lấy cái suti là này suti lâu rồi này suti January rồi đó mình á suti nó có phẳng là mình suti là cái mà okka thùng sa đó đấy hangam ở đây dia đồng pi xiên này sim ta dia đồng giàu đấy anh ta chỉ insan mà nó tôi mà hangam si pha pha jadi Sunday bazar ngahak chalur ni nga chara ma leirani asli ga sile gi hangam si nusit se aduga myam aise bazar chalure ngasi di bazar da meitei phajana yame ngasi se idum chana budi haibe idum cha se mamang dana bazar chalure ba ai chatri mamang da ado idum chana Yongchak yol hori di haiba aduna oira mane meitei ngasi gi bazar da khajiki nate phajana meitei leira bazar ne khoi sai sidasu ne khoi sai sidasu kai sidasu ne ado ai budi Yongchak cha da mina ai di laurak tare heng ma pala ga mu lobi re ni ma di beltola di le rakani bo hai gre adu ga hojik su moi gi asamis ki bihu ni na pot phan tang ngasi se to khame sin me ge mari da half kg ni ado tange motor su kai su na handa khara hauna bazar mi ngasi de huna ba ga su ya da ayu ko ere ado singa se oina leira ba aina tawraga irolaga chaning mane ado ngangani de thongwa chaning ngani aba thongbirani dum khame sinbiga hawai thak siga tawraga semdo ge nga se ada kg da lupa cham ge ni se lupa chani pi ba kg da anuga sumaina semdo ge rang se tha mani ma na de mapu sing se dum khun ba tan ba gi ko nga so bu dum chaning ak te sim mai na macha se ina kya di yai ninge dum maitan ga phare de ba ko yai ra ka thamma de as kang choi da cha ba haw ba da loi doi ni adubu yai ningai mafam lei ta ba gi dum tawdra ba hai do ne guest da di nungai de ba adubu di tawge ba di tawba yai guest so ar mathang da yeng ta ri ai dum yai ning ba gi khan ba do su si taw tho ni ai se amamamta semdoi kitang chawradi ko magi thau si joi di manthoga dum tengodam da thungatang hapaga hawe ba adu ka pik pai na talle ba magi masinga ke do yorong mane singna cham thoge
Sina chugaja fulili bazarꯗꯒꯤ ꯍꯜꯂꯛꯄꯗ ꯃꯣꯏ ꯑꯅꯤ ꯑꯆꯥꯄꯣꯠꯀ ꯑꯝꯇ ꯄꯨꯕꯤꯔꯛꯇꯔꯦ ꯑꯗꯣ ꯆꯨꯒꯖꯥꯛ ꯑꯣꯏꯅ ꯐꯨꯠꯂꯦ ꯑꯩꯅ ꯉꯥ 4-5 ꯋꯥꯠꯂꯤꯉꯩꯗ ꯐꯨꯠꯈꯤꯕꯅꯦ ꯑꯗꯣ ꯆꯞ ꯆꯥꯔꯦ ꯆꯥꯝ ꯂꯣꯏꯔꯛꯄ ꯈꯣꯠꯂꯛꯄꯗ ꯃꯨꯜꯂꯦ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯐꯖꯅ ꯉꯥꯎꯔꯦ ꯆꯨꯒꯖꯥꯛꯁꯦ ꯑꯅꯧꯕꯁꯦ ꯑꯔꯤꯕꯗꯨꯅ ꯍꯥꯎꯕ ꯋꯥꯠꯂꯦ ꯍꯥꯟꯅꯗꯤ ꯆꯥꯕꯗꯤ ꯑꯔꯤꯕꯗꯨꯗ ꯆꯥꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯅꯧꯕꯅꯤꯅꯀꯣ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯍꯥꯎꯔꯦ ꯑꯩꯁꯨ ꯃꯀꯛ ꯑꯅꯤꯈꯛ ꯆꯥꯔꯒ ꯁꯥꯅ ꯑꯩꯗꯤ ꯆꯥꯛꯁꯨ ꯑꯁꯥꯕ ꯑꯗꯩꯗꯤ ꯆꯥꯁꯨ ꯑꯁꯥꯕ ꯊꯛꯅꯤꯡꯉꯦꯕ ꯑꯁꯥꯕ ꯑꯩꯗꯤ ꯆꯥꯔꯦ ꯃꯣꯏ ꯑꯅꯤꯗꯤ ꯍꯨ ꯀꯥꯝ ꯆꯥꯔꯤ ꯑꯗꯨꯒ ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯐꯗꯤꯒꯣꯝꯁꯦ ꯑꯩꯒꯤ ꯍꯟꯗꯛ ꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯦ ꯀꯨꯡꯃꯟꯗꯅ ꯁꯧꯖꯟꯅ ꯂꯩꯔꯦ ꯃꯔꯛꯁꯦ ꯋꯥꯡꯈꯠꯇ꯭ꯔꯦ ꯌꯦꯡꯉꯣ ꯐꯗꯤꯒꯣꯝ ꯈꯔꯒ ꯌꯦꯅꯝ ꯈꯔꯒ ꯂꯦꯜꯂꯒ ꯏꯟꯖꯥꯡ ꯊꯣꯡꯗꯣꯛꯎꯔꯅꯤ ꯑꯗꯣ ꯁꯤ ꯃꯆꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯕꯛ ꯍꯥꯏꯒꯗ꯭ꯔꯥ ꯔꯧ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤꯗꯣ ꯃꯤꯔꯒꯥꯒꯨꯝꯕ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯇꯣꯃꯦꯇꯣꯒ ꯍꯋꯥꯏ ꯊꯔꯥꯛꯀꯗ ꯇꯧꯔꯒ ꯊꯣꯡꯒꯦ ꯇꯧꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯁꯤꯗꯤ ꯃꯆꯨꯒ ꯀꯩꯅꯣꯒ ꯇꯣꯠꯁꯤꯜꯂꯦ ꯂꯩꯕꯥꯛꯀ ꯆꯣꯡꯉꯅꯤ ꯂꯩꯕꯥꯛꯀ ꯐꯗꯤꯒꯣꯝꯗ ꯂꯩꯕꯥꯛꯀ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯊꯧꯊꯣꯛꯑꯒꯦ ꯑꯍꯥꯟꯕꯗ ꯉꯥꯁꯦ ꯉꯥ ꯂꯧꯔꯗꯤ ꯉꯥ ꯇꯥꯎꯕꯗꯅꯤ ꯌꯥꯝꯅ ꯃꯇꯝ ꯆꯪꯉꯤꯁꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯉꯥꯁꯦ ꯑꯗꯨꯒ ꯖꯤꯔꯥ ꯈꯤꯇꯪ ꯊꯥꯗꯕ ꯑꯩꯅ ꯐꯗꯤꯒꯣꯝꯒꯤ ꯃꯆꯨꯒꯤ ꯃꯅꯝꯁꯤ ꯂꯣꯏ ꯁꯤꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯇꯤꯜꯍꯧꯁꯤ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ ꯌꯦꯅꯝꯁꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯆꯤꯟꯗꯦ ꯅꯍꯥꯟꯗꯒꯤ ꯃꯍꯥꯎꯒ ꯏꯟꯖꯥꯡꯁꯦ ꯏꯍꯥꯎ ꯍꯧꯖꯤꯟꯕꯒ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤ ꯈꯪꯅꯤꯡꯉꯦꯀꯣ ꯃꯆꯥ ꯆꯥꯅꯤꯡꯕ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯆꯥꯕ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯠꯇꯦꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯏꯁꯨ ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯆꯥꯅꯤꯡꯉꯨꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯡꯖꯟꯕꯅꯦ ꯑꯩꯅ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯔꯤꯗꯕꯨ ꯍꯥꯞ ꯀꯦꯖꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯃꯈꯛ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯆꯥꯎꯕꯅꯤꯅꯅꯦ ꯀꯌꯥꯅꯣ ꯍꯥꯏꯔꯛꯀꯗꯣꯏꯕ ꯃꯆꯨ ꯁꯨꯡꯇꯥ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯋꯥꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯕꯤꯕꯤꯒꯤ ꯇꯧꯔꯤꯅꯦꯕ ꯍꯟꯗꯛꯁꯦ ꯑꯩ ꯕꯤꯕꯤ ꯂꯣꯏꯔꯒ ꯃꯃꯤ ꯍꯧꯔꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯦ ꯏꯃꯣꯏꯅꯨ ꯃꯇꯝꯗꯒ ꯇꯥꯡꯕꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯔꯥ ꯃꯣꯏ ꯑꯁ ꯂꯣꯏꯔ ꯕꯖꯥꯔꯗꯗꯤ ꯃꯨꯔꯤ ꯆꯦꯡꯕꯥꯛ ꯀꯩꯀꯩ ꯑꯦꯛꯗꯝ ꯊꯣꯏꯗꯤꯡ ꯀꯩꯀꯩ ꯋꯥꯏ ꯆꯥꯏꯍꯧꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟꯁꯤꯟꯕꯤꯁꯦ ꯈꯔꯗꯤ ꯄꯠꯊꯔꯛꯑꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯁꯪꯕꯁꯨ ꯆꯥꯅꯤꯡꯗꯦꯕ ꯑꯩꯗꯤ ꯉꯥꯡꯕꯅ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯕꯣꯏ ꯃꯆꯨ ꯐꯖꯔꯕꯣꯏ ꯈꯜꯂꯦ ꯑꯗꯣ ꯑꯁꯪꯕꯗꯣ ꯃꯥꯒꯤ ꯑꯗꯨꯝ ꯃꯇꯤꯡ ꯂꯩꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯑꯩꯗꯤ ꯈꯤꯇꯪ ꯊꯣꯠꯊꯔꯛꯄꯁꯤꯅ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒ ꯃꯣꯇꯣꯔ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯐꯅꯗꯤ ꯌꯥꯝꯕ ꯃꯥꯜꯂꯦ ꯌꯥꯝ ꯍꯥꯞꯆꯤꯜꯂꯕꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯐꯪꯉꯤꯉꯩꯗ ꯆꯥꯍꯧꯔꯒꯦ ꯈꯔ ꯂꯩꯔꯗꯤ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯐꯖꯅ ꯍꯥꯞꯆꯤꯜꯂꯕꯅꯦ ꯑꯩꯁꯨ ꯇꯣꯃꯦꯇꯣꯁꯤꯒ ꯑꯗꯨꯒ ꯐꯖꯅ ꯃꯨꯟꯅꯕ ꯉꯧꯔꯒꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯁꯦꯗꯕꯗꯤꯅ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯆꯤꯜꯂꯕ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯐꯖꯅꯗꯤ ꯁꯧꯔꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ
이놈 자와이 싹싹하고 그래도 ꯈꯪꯗꯦꯅꯦ 이놈 자위다가수 때마다 ꯃꯍꯥꯎ ꯑꯗꯨꯝ ꯇꯪꯍꯟꯅꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯆꯥꯅꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯌꯨꯛꯇꯗꯤ ꯇꯟꯕꯨꯗꯤ ꯆꯥꯈꯤꯕ ꯅꯪ ꯆꯥꯕ ꯍꯧꯔꯒꯦ ꯉꯥꯁꯦ ꯍꯥꯟꯅ ꯁꯦꯒꯦ ꯍꯥꯎꯔꯦ ꯊꯨꯝ ꯌꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯗꯗꯥꯗ ꯃꯣꯔꯣꯛꯇꯣ ꯄꯤꯈ꯭ꯔꯣ ꯅꯪ ꯃꯣꯔꯣꯛ ꯆꯥꯔꯣꯏꯗꯕꯗꯤ 이싱 잘라드려. 짝라마 봐. 좀 잡으자. 잡자. 잡자. 아이디 이론바가 따오러 얌 짜닝머니. 이론 하더래. 많이. 내가 살아. 그래서. 많이. ꯉꯁꯥꯏ ꯕꯖꯥꯔꯗꯒꯤ ꯁꯪꯒꯣꯝ ꯂꯩꯔꯛꯑꯒ ꯁꯪꯒꯣꯝ ꯂꯣꯟꯕ ꯀꯥꯎꯔꯤꯅꯤ ꯑꯃꯨꯛ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯅꯤꯡꯁꯤꯡꯉꯦ ꯑꯩꯁꯦ ꯑꯗꯨꯝ ꯁꯥꯗꯕꯅꯤꯅꯀꯣ ꯄꯣꯕꯨꯗꯤ ꯄꯣꯛꯈꯥꯏꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯂꯥꯡꯊꯥꯗꯗꯤ ꯐ꯭ꯔꯤꯖꯇꯒ ꯍꯥꯞꯄꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯄꯣꯛꯈꯥꯏꯕꯅꯦꯕ ꯕꯤꯟꯗꯥ ꯑꯣꯟꯕꯅꯦꯕ ꯑꯗꯣ ꯁꯪꯒꯣꯝꯁꯤꯁꯨ ꯁꯥꯜꯂꯦ ꯂꯣꯛ ꯊꯨꯡꯉꯕꯅꯤꯅ ꯃꯌꯥꯝ ꯈꯣꯟꯒꯁꯤꯗꯤ ꯐꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯃꯟꯗꯅꯀꯣ ꯄꯔꯨꯒꯤ ꯗ꯭ꯔꯦꯁ ꯑꯣꯏꯗꯣꯏꯕ ꯀꯔꯤ ꯗ꯭ꯔꯦꯁꯅꯣ ꯌꯦꯡꯉꯣ ꯖꯥꯗꯨꯒꯔꯒꯤ ꯗ꯭ꯔꯦꯁꯀ ꯃꯥꯟꯗꯔꯣ ꯁꯣꯅꯨꯒꯤ ꯑꯦꯅꯨꯋꯦꯜ ꯁꯣꯅꯨ ꯍꯥꯏꯌꯦ ꯄꯔꯨꯒꯤ ꯑꯦꯅꯨꯋꯦꯜ ꯄ꯭ꯔꯣꯒꯥꯝꯒꯤ ꯗ꯭ꯔꯦꯁꯅꯤ ꯄꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯗꯣꯏꯕꯅꯦ ꯔꯥꯖꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯦ ꯍꯥꯏꯌꯦ ꯑꯗꯨ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯍꯥꯏꯌꯦ ꯁꯤ ꯗ꯭ꯔꯦꯁꯁꯤꯅꯦ ꯑꯩꯁꯤꯅꯦ ꯑꯣꯟꯂꯥꯏꯟꯗꯩꯁꯨ ꯐꯪꯗꯕ ꯑꯃꯨꯕꯁꯤꯗꯤ ꯑꯩꯅ ꯇꯨꯔꯅꯤ ꯋꯥꯏꯠ ꯇꯤ ꯁꯔꯠ ꯂꯤꯠꯍꯜꯂꯧ ꯍꯥꯏꯌꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡꯗꯅꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯗꯣꯏꯔꯥ ꯈꯪꯗꯦ ꯅꯣꯡꯗꯤ ꯃꯪꯉꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯉꯁꯤ ꯉꯟꯅ ꯑꯅꯤꯗꯤ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯦ ꯄꯔꯨꯁꯦ ꯑꯩꯅ ꯆꯩꯅ ꯑꯝꯇꯪ ꯆꯤꯡꯕ ꯇꯨꯝꯈ꯭ꯔꯦ ꯑꯃꯨꯛ ꯂꯥꯡꯃꯟꯅ ꯑꯩꯅ ꯏꯁꯥꯒ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏ ꯄꯨꯡꯂꯥꯡꯗ ꯂꯥꯡꯕ